अहानबदा मरोइबा पाउ Guwahati da panduna leramba miyoi sing as Imphal da thunglakibaga loinena COVID-19 positive oibra khangdoknaba quarantine center thangkre. Manipur Health Services ki makhada laiba Dr. Singh gi non-practicing allowance kaklagani haina lauthokiba du handoktrabadi Dr. Singh khongjang jangsilakari. India da COVID-19 angasi fawda miyoi listing amaga chaniga kulumdoi sian kre. Malem gi siba masing lakani listing kutranipan ga chamapan maudramapan yau kre. Speaker के ट्रिब्यूनल दा पंदुन लैरिबा MLA तरह की disqualification case Supreme Court योगदरे MLA सिंह इमराई बक तंबंगमदन लैरी अमदे MGNREGA की मखादा जॉब कार्ड होल्डर सिंह फंगफम तोपा सेंफम सुना हाप्रबसु पैसा फंगदे हाइबगी वाकल लाकपदा मिनिस्टर TS विश्वाजित अंगको पोखरे Krumzari Times of Manipur ki Manipuri pau mi ang tabiri ba myam punumapo ASHAPRIYA taram nokchari ngasigi maru pau sing machakhain pisari haukiba April 25 Manipur lengak na sinduna lockdown na maram oiduna Guwahati gi Manipur bavanda panduna lerakhiba Manipur macha marifu mari lauruna ba thakiba bus mari adu ngasi numi yung matungda Imphal gi gari da laiba Imphal Valley Academy da thungduna hangduna thamliba ngapigani Imphal Valley Academy da hangduna thamliba quarantine center da thunglakrai Haiba miyoi sing asi Guwahati ge Manipur vavanda lockdown na maram moiduna panduna leirakibane makoi bulawruna ba haiduna Manipur lengak na haukiba April 25 da Imphal dagi bus mari Guwahati ge damak lamthakhe miyoi mari fu mari mak tek takaidana ngase ayuk miyoi sing adu puraktuna mauget ta thunglakhe mauget he yaurakpaga mafam aduda miyoi sing adu bu hanbada ningthi jana screen tawkhe ngasi mauget ta thunglakhiba Manipur macha sing adu ge manungda mahairoi 38 amadi anaba miyoi taruk yaure Housing Fawgi oina COVID-19 ge layong chingnaba miyoi sing yaubra yaudabra haibigi akaknaba pau fangba leitrabasu karigumba thengnaba tarabadi makoibu rims amadi jenims da khudakta puraktuna COVID-19 ge test takthoknabagi sem saba leikre masigi mathakta quarantine center thamlabasu tungda makoi singbu COVID-19 ge sample sing test makhatana chatharagani haire aduma pulaibak fabadagi Housing Fawgi oina fangba pauda haiba miyoi marifu mari mak Asida COVID-19 anabagi khudam changda makti fangba leitri haina pawgi lifun lamana palle Amarobda Guwahati Manipur vavanda panduna leiramba lamdamasige miyoi marifu mari ngasi akhanaba bus marida Imphal da purakraba matung gari da leiba Imphal Valley Academy gi quarantine center da thamkre masigi mathakta bus driver amadi handyman sing su quarantine tawnabagi damak school adu da makhatana thamkhe Housing maki oina quarantine center asida punna miyoi maudrani thoi leiribane Makhatana ngasi thunglakiba miyoi sing adugi sample sing lauraba matungda COVID-19 test tawnaba Jenims amadi RIMS ki testing center sing da thakre haire Hiramasigi matangda Manipur lenga ke Haksel Loishangi additional director Dr. Sasi Kumar na phongdokibada ngasi thakriba sample sing asigi result hayeng fanglagane test ki result ki matungena miyoi sing asi makhatana quarantine center da dumak thamkigadra natraga masa masa ge mayumda home quarantine tawgadra haibadu leplagani haike Their sample will be collected at the quarantine center, then immediately with all the safeguards will be referred to the testing centers at RIMS and Jenims. The testing will continue the whole day and we expect results by early morning tomorrow. Those people who are found negative will be released from the quarantine center for home quarantine at their respective homes. Those unfortunate people who are found positive, if there is any such case, then they will be sent for treatment in those two medical colleges. Guwahati ki puslakpa ekoi ki Manipuri stranded oil number of 84 candidates or 84 persons
Guwahati ngasi pusalakpa myamsi hojik school asida leizare adaga ngasai hek yaubadagi moise manungda pusalaga moida sample collect tauba adaga nachaba thappa kaya hasisu moi doctor na sida leiba doctor myamsin hojik moida pikhre kaigumba nuti sumaina yenga pamatam sida masa masa leiba mayam sida nuai taba leiragadi moi higher authority this minor report toraga matung taba kai tawdage habigi further treatment or natragana darkar taba treatment kaya hisu sumaina pai khalakani habigi pausu kona phanglai ada Mizoram dagi su mi manga si yaure adaga hojik asi mafam asida quarantine dauraga sumaina leizare Imphal Valley Academy dagi pawdam jeriba cameraman ibung anorina blessing yang mai TOMTV News Infal Manipur Health Services ki makada laiba Dr. Singh non practicing allowance kaklagani haina lengang na thoki bo order adu thasi ki tare fawda kaktrabade khongjang jang silagani haina All Manipur Health Services Doctors Association alengak ta khangalakle Hiramasiga mari lena nanga si association asige langfeld laiba office da pangthoki ba pawgi mi famamada association ki president Dr. P Sham Sundarna wathoga sigi matang da association asige mi famama famlaba matungda lauki ba warep singi manungda mari lena ba minister da taksin ba yaure Tamthiraba COVID-19 ke laichat na maram horaga mangjil thana thawai khubak ta haptuna sintha pangliba Dr. Singh da laingak na yengni ba mityeng ase laibak thibane tha sigi tare fawda laingak na thokiba order kakpa natraga center gi wena chanariba allowance ki kanglonda chana hana ba laingak ki puning susing selakle loina na laingak na thangzilakli ba khongthang ase bu yaning da ba phungdok poina staff sing na ngarang dagi amuba machu gi batch thet pa hokrabane Tarik terep natraga tarik terep yaudrangayda sida akoigi general body meeting ama amu toba akoigi All Manipur Health Services Doctors Association gi meeting ama tawraga sarkar na kari tawbirige akoigi namuta koin hajaribisi tawbiba yeng khanasi haiba ma Manipur da akoigi pandemic COVID-19 gi picture si kamai tawrahi lockdown Santo mayam ama dagi mi thungaba thungdok mayam tungina aduta natana dei mausagi kogi mayam nariba kogi covid nataba dei anaba chabul male machina Manipur praja mayam da kari mai da on bege haibusu kogi association sigi tinduda pokala khanaba India da COVID-19 amara moidrang asifawda miyoi lising amaga chaniga kulhumdoi sian kre aduga positive oiba confirm case masingna Lesing kuntra taret ka chatre ka humfutara tarug yaukre amarom da layeng badagi fagalaki ba migi masing lesing taraga supna tarani pan yaukre leibaka sida Maharashtra state khakta da mioi lesing tarama thoiga chamanga supna taruk sikhibaga loinana laina asina tamthina sokalaba state oiri COVID-19 laina namaram moiduna malem gi tongan ba leibak singna ngasi fawda sian khiba migi masing lakani lesing kuntra ni panga chamapan maudra mapan yaukre Laina asigi positive oiba confirm case masingna la kontra humdoi lesig yankai mapanga supna yankai manga oiri hauzik su United States of America Italy amadi Spain laina asina khwaidagi sokalaba laibak singa dumak oiduna leiri USA ge John Hopkins University the Laiba Center for System and Science Engineering CSSE na piba report ki matungina USA khakta da mioi lesing humfu manga chatruka supna manga sigre Laibaga du da hauzik fawda confirm case masingna lak taramathoi lising kutraga chamri ga maudra mari oire USA ge hek mathangda Italy da su miyoi lising kunipan chaniga kuntra tarok leina asina sian kre aduga confirm case masingna lak ani lising taret chamri ga kunipan yokre Spain da su leina asidagi punna miyoi lising kun manga ga chama laikhidre hauzik fawda laiba adu da leina asi positive oibagi confirm case masingna lak ani lising tara tarok chamanga ga mari funi thoi oiri India pumada maming lairaba judgment ama oikiba Supreme Court na thokiba judgment da speaker na tha humgi manungda rai taba ngamdrabanina makha tana court ta chanabagi damak sem saba loire haina Congress MLA ke mega chandra na phongdokre Babupura da laiba maha ki quarter da pangthokiba pawgi oiba mifama madam hak na makha taraduna hauzik speaker ge tribunal da panduna leriba MLA tare ki case asigi matangda Supreme Court ki judgment matungina Tha hungi manungda speaker na karigumba MLA adu disqualified tawba natraga tawdabagi right taba ngamjabade makhata na court ta chatpagi ayaba piri Supreme Court ki judgment asige matungina speaker matam chana right lauthokpa ngamjabanina petitioner amoina makhata na court ta chatnabagi thorang asi lokhatpani hairi Judgment se masi gi matungina
Speaker na all the pending case, including the 7 MLAs, masi tha ahungi manungda decide tawgadabani either disqualification or mokhoise Congress MLA ni haiba draga masigi haidaba sin chingba mayam singse tha ahungi manungda decision pigadabani haiba Supreme Court ki yamni clear oiba decision se masi Honorable Speaker na masi pangthok pidre aduna maram orkanda Honorable Supreme Court ki direction matungina Congress Party ki akhoi ki petitioners singi option di direction to the judgment to the akhoi ne yaujabani na court satpe ki option to the akhoi hauzik leijare Lainga ki maikai degi MG NRE GA gi job card holder singi fangfam tokpa senfam suna haprabaso senfam ase fangde haibagi wakat kaya lakpada ngapopoi haina RDNPR Minister TH Biswajit na fangdokre wafam ase ngasi Ukhrul District e manung channa laiba sina kaithai amade rengui khunge khunja singna ngasi Works Minister TH Biswajit ki mafamda chana thaknaba manama singi polam sing khusinaba lakpada fangdokibane Minister makha taraduna Electronic ke kuthangda job card holder singi bank account singda hapkraba senfam fangdriba sigi matangda laingak na kupna thijinbaga loinena atubu matamda waroisin puthongna ba honagani haina mahakna fongdoke sel suna fangdabgi wathogasi panchayati ras institution PRI sing amade card holder sing asigi marka thokpane haukiba chahida state asigi oina scheme asigi makhada changchatta numit nifu hundoini thabak pibangamki tamthiraba COVID-19 laichat namara moiraga job card holder sing asina Tengnariba khudongchadaba singa sidagi koknaba amade rural activities singa muk khanna chana hannaba ministry gi guidelines ki matungena center na sel pirake center na tharakiba senfam singa se tengkhang naina thabak sukiba card holder singi bank account singda senfam singa se suna hapke mahak namakha taraduna lenga ga sina financial achievement leina ba khonar pamatamda PRI singna aranba khongthang thanglamba thengnarabade ek ki matungena lokapam thokpa thabak sing lokhatkane Loinana card holder sing na su isai sana thabak subiraga fangpham thokpa senfam lobiu haina appeal tawki job card ki leiriba paisa jing account gi lokthokraga paisa hena piu haibana chingba aduga paisa du akoi gi thabak su dabada su akoi gi yenana bagi tawbagi pot paw akoi da unofficial oiba leibase masi yaringai lei haibana ti ado huzik examine tawgani mafam mafum da pirak phajing je karigumba leiramba tholagadi masi official mari leinaba ado kari sing atai atai leir PRI sing sisu akoina sarkar gi ek ki matung ina kari lobu yage haibado akoi soina maki tawgani ado praja mayam da appeal tawjabadi masi akoi gi sarkar gi tawum thokpadi akoi praja gi account da isa account da changbani Sina kaithai Sinao Long gi president John Minthing Kamrongna chingtam anina COVID-19 namara moidana wanarba matamasida chingmi singna mateng oina bapolam singa se khusina bane masina ching amasung tamani gi marakta hena chetpa mari purak pangam lagane Works Minister gi loina be Jun Raiwan thongamna chingmi singna tamgi miyam gi polam kaya khusina wirakpa asithagat ningai ne asigumba ching tamani gi mari asi tung koina leibo oirasano haike Mipung khuding makisu ngasi mayam sina bana thiraga masa da hingol da hoba injang na pisi pubiraga kendra se lekai se leminari ba ichilna mayam gisu injang chara am khatang do ra kasu chamina na ba habi pandam da smaina la pa se ta sing na makisu no aije asina chaw graba yamna akhoi bu khudam ma pibiraga ngasi dagi hauraga akhoi chingmi tami gi maris amuk khena chechna ba akhoi chingmi tami amatani habege pandam sri chingmi tami amuk khena nungshina ba hanandagi nungshina na leinari ba do adriga amuk khena nungshina ba oirasi COVID-19 sina maram moiduna akhoi thok ba jangba kari gumba yadaba makhon si tadaba sakmai khangba udaba singda akhoi ima izin inaw iba singna chingi da leiba hensang nabi oirasu akhoi neighboring villages singna su tam gimi busu nungsi haibagi khudol waina si neighbor sigi tampak sida leiriba izing ina sing busu chara amam da wairasu akhoi gi nungsiba phongthokba waiduna si akhoi chingi hensangsi bubibane Chief Minister and Birenangasi Farmers Producer Company Singi Mihut Singh amade Horticulture and Soil Conservation Manipur gi makok thongba official single loinana matau karamna COVID-19 ge chaitheng marakta chinjak marangkai na puthokadage haibagi matangda awangbu thaki mifam pangthokuna kupna khanakre Chief Minister Secretariat pangthokiba mifam aduda PHED gi Minister Losi Dikho Chief Secretary amadi atai makok thongba official kaya so saruk yakhi ngasigi mifam aduna mahai marong puthokpa
ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯗꯤ ꯁꯣꯏꯜ ꯀꯟꯖꯔቬꯁꯟ ꯂꯣꯏꯁꯪꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒ ꯆꯨꯅꯕ ꯃꯈꯜꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ FPC ꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤ ꯂꯣꯏꯅꯅ PHED ꯃꯤꯅꯤꯁꯇꯔꯅꯁꯨ ꯂꯧꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯈꯛꯇ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ Jiribam district asigi khwaidagi chawba civil society organization ama oiriba All Jiribam United Clubs Association azuka amade Jiri Development Organization JDO ani na Manipur state asigi Outer Manipur Lok Sabha constituency dagi Naga People Front NPF party dagi mirep oiduna vote kakhiba miyam gi mihut oiriba MP Dr. Lorho S Fojina ngasi fawba vote kakraba matungda lakpidaba amade COVID-19 gi kham thengna wanaraba matam asi fawba wahai machet ama fawba haibidaba sida Sengna Waraway Haidi. Amaromda Jiribam district asigi Outer Manipur Lok Sabha constituency assembly segment da Chanhanduna both Thada Badiyaba Aduga, both Lepadi Yadaba, unconstitutional rights mat libasi Atubada Marilena Basingna Chumtok Piohina Sufondorokle. Hiramasigi Matanga, TOMTV da All Jiribam United Clubs Association Azukagi President Mutum Maipaksana Mangang Haikibada, Jiribam district asi Kanglup Sunalaiba Mini India Gumba district Amane. Adubu both thada bagi right til leiraga lepadi yadaba adugumba aikhoigi constitutional right matli haiduna tongan ba assembly constitution segment kaya sing asina yaning da balairingai marakasida malem gyoina hoje COVID-19 na wanaraba matam asida outer MP amana magi tawfam thokpa mathau tawbirakta basina azukana aikhoigi MP leitraba zatla fawba khalle haiki nakalamromda Jiri Development Organization JDO gi president N Sadanandana haikibada Outer MP Lorho S Fojina hek bot kakibadage ngasi fawbada hanna Jiribamda aigi praja sing lehori haiduna yengbidaba si JDO na michang mikhai naiba midyengi haina fongdoke asumna warba matamda MP na fangba yaba sing adu panghanjaningi haina wafam kaya su fongdoke loinana Jiribam gi miyambu Outer Manipur Lok Sabha constituency segment da chanhanduna bot thada badi yahanba duga candidate amoina lepagi right ti fanghandaba si Marilena authorities sine yang sinbiyo haina sumakatana haiki Nasimu waraba matam masida ekoi MP gi asobo matiang ama pami atopa kendra singdadi atopa mafam singdadi MP gi mahaki thanna ekoi waraba praja singda asobo matiang ama oibagi ekoi pau nong numi khudingi tai aduna ekoi gi Jiribam gi praja singi khanbira kanda ekoi gi outer कोई लोक सभा की MP की साइट की तौब याबा कोई महान पांग याबा खुदी मक्तो पांगनिबगी अपामदु असी आजुगाना फोंदोक्सरी Chakhiba thagi tangkunda lamfel gi sana kaithel dagi fakiba kwamana polang punakun ngasi lamdeng gi solid waste management plan da fumjin kre haiba polam singa si April gi kunma thoida Imphal West ki judicial magistrate first class ta puthokloba matung April gi tarik 13 da thokpa order gi matungina Farma mana singadu public amadi media ki mamanga putoktuna dispose tokibani haina Lamfel police station ki OCTI Ismani Har Singh fongdoke mahakna makha taraduna COVID-19 ki lockdown manungda non essential oiba polam gi manung chanbadagi polam singa si fazinduna dispose tobuni haiki kano kwa mana pudna lakpa nan Manipuri ani kha khoigi check tobo matamda gari du check tobo matamda kwa mana polang 20 yaurum ba thengnare mapan dagi pusilaiba pot singsi huziki COVID-19 haina toba sigi laina tina siga mari lenaba khoigi mahik matai pakpa yaba pot na maram oirakanda khoina pot si seize toraga court ki order ama kenoma lawjaraga disposal order ama lawraga ngasi si khoigi lamdengi sigi manure plan gi mafam sida dispose taunanaba haidana puraga tawjaban April ki tang kontra da Jiri Turial Lukiba Jirigat police station Kasar Asamgi Kadam Tila Haiba Kundagi Nivas Bati Chahi Kunithoi Apokpa Babul Bati Yasiba Hakjangwaina Ngase yu fangpre NDRF ki timamana ngarang fawba thiba fangdana lairakibani adubo ngase yu pung mari rom tabadu baida mahangna lukiba mafamadu baida sina haugalapani haire tungda Jirigat police station ki miyoi sing laktuna Jiri Turial lagi asiba hakjang adu lokhat kare haire
Noni district ki manung chana laiba Khopum police station awatpana pik thale police station ama oibagi mathau mapung fana pangthokpa ngamdana mamingtagi police station oire TOMTV news na khanana chatuna yengselubada police station asida leifum thokpa personal masing suna leitaba police station ama oibagi gari ama fawa leitaba thengnarakhi masina maram oiduna station asina konba mafam singda mathau pangthok na honabada achauba waba mo oire komja lesing amaga chamapan marifu humdoida Semga lakiba police station asigi oina personal humfu leigadabada hauzik fawda subnatagi SI ani ASI ama yauna personal kun khaktana mathau pangthokle station asigi second OC SI Janthailung dangmaina TOMTV news ta phongthokpada matik chaba infrastructure manpower sing leitabana station asina konba mafam singda thaudok ama thokpa natraga misi mina yaurakpada asiba hakchang lokona ba gari fawba leitabana lanai wari gairaga wairaga seasonary haike Loina na thubada Manipur lenga ki home department na mediang changbiduna police station asigi awara passing asi mention biu haina phongdoraklei Khopum police station se law enforcement ki thabakta mi shortage oibagi yamna thabak pangthokpa ngamdaba na awaba ama oire aduga mase mari leinaba home department na yingsil miraga mi se strengthen tawbiyo haibasi aigi request ni lamdam asigi miyamna sizinanaba diesel kerosene amadi LPG launabagi damak thawai khubak ta haptuna chaliba gari singi driver amadi handyman singda karigumba coronavirus naduna laikidaba yarabadi All Manipur Bulk Transporters Association amadi All Manipur Petroleum Products Transporter Association gi maikaidagi laikidraba driver natraga handyman adugi khwaidagi naknaba imung manungi miyoida Lupa lakh kungi ex gratia piragani haina All Manipur Petroleum Products Transporter Association gi General Secretary Ahong Sambam Tamphaya ina phongdokre wafam asing asi Khumalampak ta pangthokiba driver amasung handyman singi trip amada changgadaba chana thagnaba polam sing khusinabagi tharamda phongdokibane Ahong Sambam Tamphaya ina makha tana hai lockdown laikhiba sira Manipur maram oraga Manipur da su masina chauba safu ma pire adu moinamak Nomagi changdraba yadaba polam singdi pusilaktaba yadabanina driver amadi handyman singna thawai khubak ta haptuna chatli makhoi bu puning thogat poina lenga ki maikai degi trip ama halakpaga driver amada lupa lising ama aduga handyman dana lupa chamanga piri makhoi gi kathokpagi thauna adu puning thogat poina association ani asina lupa lakungi ex gratia si lauthokpani haiki putu totally shut down tona mapan amata thoktadana leiba matam akhoi gi transporter Singji makada ladiba driver singsina mapandagi koigi nongmagi sangdaya daba thabak aidi polam jingje lawru nabagi damukta mayum dagi thollaktaba matamda miyamgi khallaga mathwai khubak ta haptana mapandagi pochai koigi gas adagi thau chana thaknaba mayamsi manipurgi miyamgi damukta khallaga lawruba aigi sinau singsigi LPG Transporter Association amadi All Manipur Petroleum Transport Association ani pullaga ngasiba leptana corona virus sina maram oiduna laigidaba thogadi aigi akhoi gi leiriba isinau singsigi damakta akhoi association ani sina mokhoi gi naknaba family id manungda lupa lakh kungi reward ama ex gratia ama ngasi akhoi transporter ani sina aigi maut silaga aina laukthokchabani Paugi Marthana Temu bring matang lominasi Siri Siri Radha Madan Mohan Baing Namo Purva Samda Aikhoi Khwaibu Konbiramba Aribam Lakhi Kumar Sharma Aigya Lakhina Aikhoi Khwaibu Thadok Lamlaga Haukiba Tang Kunga Tare Tha Mari Ing Lising Aniga Kun Kalen gi Marini Panba Ningthokaba Numita Sri Guru gi Kripadagi Veis Olaga Krishna Chaitanya Das haiba nam phangjeduna Brindaban Prapti Oikre Lakliba Tang Tare Tha Manga Ing Lising Aniga Kun Kalen gi Tara Mangani Panba Purnima Sagol se Numita Chira Usov Thokle Numit asida swargagi atma santi gidamak ngamjaba bastu kharadang Sri Harinam Sankritan galoinana kachagadauri Seva Fangjari Vasing Aribam Ongbi Joy Kumari Devi Aribam Brajakumar Sharma Aribam Rameshwar Sharma Aribam Dhanmani Sharma Aribam Radhakanta Sharma Aribam Ramkumar Sharma Sagolban Thangapat Mapal Imphal Breaking matang na mayamum kana taram nokchari makata ba pau bizari Takil Sai Complex Laiba Primary Health Sub Center Complex Manungda Niyam Lana Pukri Tauba Yauna Chathariba Semga Sagat Pagi Tabak Singa Si Lenga Ki Maikai Digi Mediang Changbiu Haina
Kasa Road Athletic Union Crown of Fongorokle. Ngasi Kamnam Layer Community Hall da Paumi Singa Unabamada CRAU ge Wangangloi RK Bir Sanana Fongdolakpada Haukiba Lisingani Taramapandagi CRAU Amade Laikai Miyamna Health Center Asigi Complex da Pukri Tauribasi Health Director Amadi Chief Minister da Taksin Kiba Laikre Mark Namaka Taraduna Mafamasida Pukri Tauribasi Maram Chade Amade Masigi Mahuta Primary Center Asi Primary Health Center da upgrade Taubibana Achumba Kongtang Oigane Health Center Asigi Complex da Pukri Taubagi Tabak Health Director ge Maikai Digisu Athingba Laikrabani Haina RK Bir Sanana Makataki State asigi mama mapa oiriba akoi punamaki ima ipa oiriba Honorable Chief Minister amadi Concerned Minister gi punda chinchanjaraga hairiba Primary Health Sub Center se mashe kanbiu upgradation tobiu achum maran thigat piraga action lokhat piu haidna aina media gi thongda aina appeal tawjari COVID-19 हमारा मोइदुना लॉकडाउन तौखिबदगे मणिपुर की मियामना मरु ओइना चाना थकनबगे थेंगनरिबा वाबसिंग असिदा खरद ओइरबसु मतेंग पांगपोइना मदे चेंग तमनी के मरक्ता लेनरिबा मरिबु हेना चेसिनबा पांडमदा ngasi एस स्कॉटेस ना हेल्पिंग हैंड्स कुकी कोऑपरेटिव सोसाइटी कांगपोक्पी का कुसमनदुना एनसांग नापी के पोलम कया ngasi UCM गी थौपुरिबसिंगदा कुसिनाख्रे हारिबा पोलम सिंगसी UCM गी कुथांगदगे तोंगान तोंगान बमियोइसिंगदा मोक्लेम ने यंथोकदबनि हाइरि ngasi yansang napi sing kusinabage chamba thauramadu UCM ge maikai degisu Scopteps ke maikai da angamba mating sing pangke hauji fawda tongan tongan ba chingi mafam dage miyoi kanglu koyana UCM da mating panglak leptri amadi UCM na su tampak ta laiba miyoi kya da hariba polam sing asi mating pangba leptri tampak ta laiba chinnaw singbu kharadang orasu mating pi si hana ahoi lakchabani masida ahoi gi respected UCM gi President Secretary General mohoi gi huthang da ahoi na sinnare haraga mohoi gi wisdom da kanada yin bigani habasi mohoi na adum dai lobi gani masiki damakta mayambu yam thagalli tampak ta le bising sida ton ton ba sinmi sing maru sing se he nawai hai ri bising se mani lenga amasu magi kendra gi MLA sing sina magi leiri ba praja sing punamok se puk thanna ba khona ba matamda politics tawba yate aduga aikoi arei ba khredo isu samina gadabani haibasini arei bana puthokpa tare adu hojiki matama sida hauji ai paisa pare haiba laite mathanda hingba yado potni punna hingmina na hona matamda ngasi nungsi roba singi isnaw sina tampakta leiriba manaw singse kari chargena la ibagi phibam si lakpanina manipur government asu manipur praja miyamgi mateng pangsilaga na tungi tunglam sakki manipur ma siamada ekoi punamaki shanti leba peace leba ma orasunu haibase ngasi ekoi appeal tawjari Socialist Students Union Manipur SSUM na lamdamasi miyam pumada yaifa proposal pisabaga loinana May Day sinmi singi numit achamba thawramamuga loinana pangthokre haina union asina thadorokpa cherol mana khanglakle cherol aduna makha taraduna thawramasige ahobada masige sintha pangba amasung Thaudang lobada thawai kat khraba amasung hanba leitana hotnariba malimgi sinmi singi mafamda yawolgi kai khumna wut paga loinana makhoibu ningsingbaga loinana sinmi singi awan nungai amade makhoigi punsirol gi matangda khananena ba amade wari watai saban oike loinana hauzik COVID-19 amara moiduna chathoriba lockdown gi matangda su khananena ki hairi Lockdown amara moiraga state asigi wangmoda panduna leriba kaisamthong asigi mahiroi singda sel gi mateng panglagani haina Republican Party of India Manipur State ki President Maheshwar Thaunawjam na lauthokre lakadori banumin nini asigi manungda mahiroi singi mama mapa oiba singna asigi manung chana leriba club amadi maira paibi loop singda pau pibi raknaba mahangna appeal tawrakle ngase kaisampata leiba RPI gi loisangda pangthokiba paumi singa unabada Maheshwarna Ahanba tangkaki oina numit nini fawgi manungda ACSC gi mahairoi singi masa gi bank account singda mahaki maikai digi sel gi tengmang pinaba sem saba loire laikai club amadi maira paibi singna su pauzelasi ACSC gi mafam sin bathungna khangan biduna mahairoi singa sigi mateng pangbada puna saruk yaminasi haina phongdoki
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯍꯥꯏꯇꯥꯔꯦ only for students ni ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯇ ꯇꯝꯃꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣꯂꯦꯖꯇ ꯇꯝꯃꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯅ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯐꯣꯝ ꯅꯝꯕꯔ ꯄꯤꯖꯕ ꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯤꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯇꯥꯔꯤꯕ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤ ꯄꯦꯔꯦꯟꯠꯁꯇꯁꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯐꯤꯁꯇ ꯌꯧꯔꯛꯇ꯭ꯔꯒꯁꯨ ꯀ꯭ꯂꯕꯀꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯂꯩꯔꯤꯕꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯝꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ within these 2 days ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯒꯗꯤ ꯁꯤ ꯌꯥꯝ ꯊꯨꯅ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀ꯭ꯔꯣꯁ ꯄꯣꯀꯦꯠ ꯃꯅꯤ ꯄꯤꯖꯒꯅꯤ ꯑꯩꯅ ngasi I pau tengbang lop Manipurna sinza langjaduna khongbal tangkhulda leiba chingi chilinaw singda lockdown gi warba matam asida mateng oina ba yum thong chamada ngamjaba cheng thau thum chini amade tai chana thangna polam kaya mateng bangkhre ngasi gi mateng pangbi khongchana du khurai SC MLA leisang them susindro Elias Yaimana khurai lamlongdagi lamthakhe lamdam asida chengum saubugum linkhalakliba drug de-addiction rehabilitation center sing asi lengakna kupna yengsinba mathau tare haina mahairoi lob desam gi maikai digi fongdorakle ngasi desamna thadorakiba cherol amana nitiniam ngaktana lamdam asida rehabilitation center sing linkhalakliba si afaba khudam nate center sing asi chalaina ba chap chaba chana kanglon sing lengakna semdabana makoina pa momongda chalaide Masimakti mayai kaba chinjak ta laichuraba miyoi singbu semdokpagi mahutta makoigi mongfam oirakle senda lambi khaki khallaga linkhatpa center kayana naharol singda nakoina na mayai kaba chinjak ta laichuhan ngapigani laichuhan ba urakle amaromda desamgi maikai dagi matam koina dagi state drug policy mapung fana sembiyu haina taksilakpa dusu lengakna thabak ton thokpa ngamdre maramaduna khunai asi mayai kaba chinjakna lakhatuna aikhoi punna seminar dringaida अथुबदा लेंगाकना मतिक चाबा थबक पाइखत्पियो हाइरि COVID-19 अमरम ओइदुना अवाब तारबा मियोइ सिंगदा ngasi relief fund lamfel sana kaithel development committee authority gi maikai makhada ahumlak suboina item tarang ngasi lekai asigi yumthong chahum ga yankai lomda chana thagamba mateng pangkhre Lockdown ya waba mayog nariba samuro kaithel ya koibada leiba miyamda ngasi All Manipur United Clubs Organization amuko gi president Fairoizam Nando Lowang na luchingduna chingi chilinaw singna purakpa chana thangnaba polam singen thokre loinana awaba taraba matamda chingtam khaidana mateng pangbirakpagi damak COVID-19 Relief Committee samuro na thakaipa fongdorakle Relief Committee Against COVID-19 Khundrakpam Assembly Constituency na March kuntra dagi hauduna Kendra sigi manungda leiba miyamda mateng pangduna lakpadu ngasi loisinkhre Relief Committee asigi aroiboina miyamna tengbang polam piraduna ngasi Imphal East District ki manung chana leiba Paurabi Community Hall da pangthokre Chingmi sinau singna adungla ba potlan bagi thabam khawki Relief Committee gi through da pakhat piramba adu khogi tuinem gi village ki khunjak khuding mak Relief Committee Against COVID-19 khunjak pam SC gi maikai digi todo hendungna thagasaba adu phongdok sari Cycle da amuko amadi Relief Center for the Welfare of Differently Abled Person ga kusamnaraga ngasi disabled oiraba miyoi kuntra da chana thagnaba polam kaya mateng pangkhre Housing for the Relief Center for the Welfare of Differently Abled Person, State Commissioner for Person with Disabilities, amade amuko ga kusam naraga disabled oiraba miyoi chamri ga yankaida chinjaki polam singen thokre. Poirei lei marol maya paibia punba Manipur amuko amade amauba ahumna haukiba April 18 Imphal East District ke manung chana leiba androda miyamgi chana thangnaba polam kaya tengbang pikre hairi. Chadongi Kunja Singna Manipur Muslim Welfare Organization MMWO gi thomi singda chengda fangba manama singkaya puraktuna hatada leiba MMWO gi mayai loisangda khusinaramba duda MMWO gi thomi kayana su chingi mihut ama oina lakliba ansang kasar gi mafamda cheng hawai thum kaya kudol tamke thoramadu gi mathangda MMWO gi president Alauddin Fundrai Mayumna asumna chingmi ichilinaw singna kudol tamlakpasi nungaiba madi nungsiba poi haike
फोर्स के अदम हुसिंग चंगदबदम तौरपसे मसीदगी हेन नुंगाइनगाय अमपो लेते हाबदुनी ngasi tasengna igi haurak manaba masin mano igi mari ni habase masi khangmina akanda tamina chadraga da adi chingmina leibangamde chingmina chadraga tamina tumba yade habdo ngasi keno toba amakhak aikhoigi miyang yo khalona chingmi ta misingi wakhalona lakpa habase tasengna harakanda aikhoigi manipur national amagi damakta thonge jumpham ado madu henanga wangaba adum jumpham am oiraknabagi damakta oiraknaba yamna sawro adu pambai amakhakni haina mmw gi maike thamjage भारत सरकार मखाताना लॉकडाउन नमित 13 सांगदोकपगी फिरेबसे शिवसेना मणिपुर तरामना ओये लॉकडाउन सांगदोखरबनिना मणिपुर सरकारना रोटेशन सिस्टम दा मही मसिंग तंबा यानबा पोरममा सेंबिबा याब्रा हाइबदु येंबियु हाइना शिवसेना मणिपुर स्टेट के प्रेसिडेंट एम टोम्बीना फोंदोखरे वाफम सिंह असे उरिपोक असेंबली कॉन्स्टिट्यूएंसी के मनुंग चन्ना लेबा उरिपोक पचस्पति लेकाइदा लेबा मपुरोइबा लेखिद्रबा अमदि मीगा मेमानद्रबा मियोइसिंगदा अंगंबा मतेंग पांगबा अमदि चाना थकनबा पोलम सिंह थोपक मरी लेना फोंदोखिबने एन टोम्बीना मखा तारदुना प्राइम मिनिस्टर नरेंद्र मोदीना लॉकडाउन सांगदोकपगी फिरेब अमा लौरक्लबनिना मरु ओइना महै मसिंगदा अचौबा चैथेंग अमा पिरि मसिदगी खरा मखै कोकनबा सरकार असिना महैरोइ मसिंग यामदबिदा सोशल डिस्टेंसिंग दा रोटेशन ओइना सुति हाइबा लेतना क्लास तौबगी खोंगथांग अमा लौखटबा याब्रा हाइबदु येंसिनबियु हाइके छात्र सिंह से अखोई संडे सेकंड सैटरडे हॉलीडे हाइबसी लेतना छात्र चहुम लेबा अदुगुबा स्कूल सिंदा छात्र सामा सामा रोटेशन नाइना गसिन सामा मकाबा हयेंग सामा मकाबा हंसिन सामा मकाबा संडे सैटरडे लेतना मसिगु मामा तविना नबा स्टेट गवर्नमेंट सिमगा अपील तौजगे कोविड फ्री स्टेट अदुगा डिस्ट्रिक्ट तरागा तरुकमत अखोई ग्रीन ओइरिबसे मसी अदुम लेतना लेननबा अखोई पुनमकना मसी स्टेट गवर्नमेंट की अखोई की याथंग से गामिना से हबसे शिवसेना की माइकेदगे मियाम पुनमकता नोंगरुपगलोना अपील तौजरी COVID-19 लाक्सिनबा लेंगांगना लाउथोखिबा लॉकडाउन अमरम वरगा मियामना थेंगनरिबा खुदोंग चादबा सिंग कोकनबा थौबाल डिस्ट्रिक्ट के लिलोंग बाजार पब्लिक ग्रीवेंसेस एंड सजेशन बूथ अहोम ngasiदगी हांगदोखरे थौबाल डिस्ट्रिक्ट के सुपरिटेंडेंट ऑफ पुलिस डॉक्टर इबोमचा की लमजिंग मखादा लिलोंग पुलिस स्टेशन के ओसी ओइनाम अजितना ngasi हांगदोखिबा बूथ सिंग अदुदे लिलोंग बाजार के अराप्ती लमखाइदामा लिलोंग अलिया लमखाइ अमसोंग अराप्ती थोंग मखोंगदा अमममनी हाइरिबा बूथ सिंग असिदा मियामना लॉकडाउन मनुंगदा थेंगनबा खुदोंग चादबा सिंग पोचैगी ममल हेंगतपा गाड़ी चंगथोक चंगसिन अनाबा पुथोक पुसिन अमदि मखल खुदिंग नुंगाइतबा लेबसिंग वाकतपा यागने मियामगे वाकत सिंग तारबा मतुंगदा लिलोंग पुलिसना थेंगनरिबा खुदोंग चादबा सिंग अदु कोखनबा होनगनी हाइरे अदुबो हौजिक मकेदे ग्रीवेंस बूथ सिंग असिगी हेल्पलाइन नंबर हांगबदि लेट्री कैबुल पुलिस स्टेशन के मनुंग चनबा मोइरांग खुनौ तेरा मखोंग बाजारदा ngarang नुमिदांग पुंग 3 मखाई हेलकपा दुबाइदा खतना चैनबा थौदोग अमदा थांगना यानबदा मियोय अनि सोक्तुना हॉस्पिटल लाई कनक्रे थांगना यालम लिबा नुपा अदु खुदकता चेनकिबदगी कैबुल पुलिस अमसोंग मोइरांग पुलिसना कोनबा मफम सिंगदा फागतनबा थीबा हुमगी थबक चथरे थांगना यानबदगी सोक्लबा मियोय सिंग अदुदि मोइरांग खुनौ nganu leima leiraktage कियाम पवित्रा चाही 53 अपोकपा सनाकोंबा अमदे लाइरेन मयूम इबोयाई मसिंग चाही 53 अपोकपा नोदियाने अदुगा थांगना यालम लगा चेनखिबा मियोय अदुना मोइरांग खुनौ तेरा मखोंदगे तोइजम इबोचा मैतै अपोकपा लेखिद्रबा राजमोहन कवि हाइरे असोकपा मियोय अनि अदु मोइरांग CHC हॉस्पिटल दा पुखलबा मतुंग के पवित्रा कोकता थीना सोकपना इम्फाल दा पुखलखरे हाइरे मैतै बैप्टिस्ट एसोसिएशन वांगजिंग बैप्टिस्ट एसोसिएशन वांगजिंग की मखादा लेबा अमसोंग अकोइबा खुलसिंग दा लेबा मियोय सिंगदा चाना थकनबा पोलम सिंग यंथोखरे COVID-19 लाक्सिनबा लेंगागसिदा लॉकडाउन लाउथोखिबदगी मणिपुर दा हलकपा यादना तोंगान तोंगानबा स्टेट सिंगदा पंदुना लेरिबा हाइरोक केंद्र के मियामदा मोइरांगथेम इबोटोम्बी मेमोरियल ट्रस्ट हाइरोकना सेल की मतेंग पांखरे हौजिक फावगी ओइना मणिपुर की मपानदा महै तंबा थबक तौबा अमदे अना लायेंग यावना तोंगान तोंगानबा थबक सिंगे पंदुना लेरिबा मियोय चामगा सुपना तरुकता मसा मसा के बैंक अकाउंट लुपा लिसिंग अमगे तेंगबांग नेशनल इलेक्ट्रॉनिक फंड ट्रांसफर की खुथांग दा हाके मकाताना सु ट्रस्ट असिना मियाम या वाबदा मतेंग पांखिगनी हारी थौबाल डिस्ट्रिक्ट के याईरिपोक के क्रूदगी लेखिद्रबा लोंगजम तोंबा सिंग अमसोंग लेखिद्रबे लोंगजमोंबी मेदाबी देवी की मिंगदा इमुंग मनुंग अमदे मचामसो सिंगना याईरिपोक म्युनिसिपल काउंसिल वार्ड नंबर 8 की मनुंग दा लेबा युमथोंग खुदिंगदा नोमगी चंगद्रबा याद्रबा पोलम सिंग यंथोखरे
Thawbal amadi Kakching District Police personnel sing amadi Kakching da mathau tawriba paumi singda ngasi Kewa Industry Manipurna Kewa Kakching ga khusam naduna immune system mapangal kan khanaba acidity care drops amadi Kewa Moringa extract drops sing khudol tamkre. Bharatiya Janata Party Manipur Pradesh ki State Councillor Oriba Dr. Akoi Sanana Thawbal District ki Khangabo Kendra ki manungda leiba Sangai Yumpham Nungphau gi Yumthong singda ngasi chana thaknaba polam sing temang pikre. Pau gi marthana tema break amatang galawminase. Khanghanjaba Lamjingba Hospital and Medical Research Institute Private Limited na hojik oiriba khudong chadba kaya sigi yenglaga miyam gi damag hospital asigi maternity ward pung kunmari hangduna miyam gi thawal tawjaragani adumakpu hospital asigi atopa department sing di service lepchugani hospital asida laktringai mamangda makhada pizariba contact number asida hanana appointment lobiu amadi patient ka miyoi amadagi hena loina biraktanaba khanghanjari Lamjingba Hospital and Medical Research Institute Private Limited, Rim Southgate, Kombinai Kaitel, contact number 8258967890. Break matung da hojik makata pa pau pizari. Sa uchek singbu kanna ba madi mahusage khalbu ngaktuna thamna bagi pandamda Lenkhalakiba Wildlife and Biodiversity Conservation Committee WBCC, Unique Wildlife Protection Committee UWLPC amasung Yaning Foundation Hariba Loop Ahuma Sigapun Body Amoriba, Joint Coordination Committee on Wildlife and Biodiversity, JCC WB Manipur Nasinduna, Nasi Jenims Hospital da Blood Donation Camp Tama Pangtokre. Lockdown Manungi Mi Yamna Punba Yadabanina. Tauramadu da JCC WB Manipur gi member kunna EPK. Blood Donation Camp Taduga Mari Lenina, WBCC Manipur gi President Ravita Khelambam na Haikibada, Sa Uchek Singh Kaktada Mating Pangba Si Kaktanatana. Hauzik Laingak Amadi, Lanai Yauna, Tongan ba hospital singda, cancer yauna tongan ba anaba miyoi singna thengnariba igi awaba koknabagi wakalonda, blood donation camp tasi pangthokpani haiki. Kairang Kumido Gram Panchayat ki Pradhan ki meeting makhada semzakiba Gram Panchayat ki Pradhan Nurjaman Elias Denina, Gram Panchayat sigi manungda leiba, hen awaba taraba imung. Chamangaga kuntaruk khankalaga lupa chahum pikre. Chief Minister COVID-19 Relief Fund da tongan balup amadi miyoi singna leptana mating pangnarakle ngasi su CCIIN forum na ngasi Chief Minister gi COVID-19 Relief Fund da lupale singyang khai gi sel gi tengmang pikre forum asigi President B Surendra amadi Secretary Angom Cha Chingkhaina luchingba miyoi marine sabati mamana senfamadu Chief Minister N Birendra Kusinaki amaram da Chief Minister na su chiraba tanja da COVID-19 Relief Fund da tengbang birakpagi damak forum asigu thagat pafongdoke. Amaramda Brahma Kumaris Manipur gi Maikai Degisu Chief Minister COVID-19 Relief Fund da lupa lakh amagi sel gi tengmang pikre. Amaramda State Health Society Manipur gi Makada All Manipur National Health Mission Employees Welfare Association gi contractual staff singna Chief Minister COVID-19 Relief Fund da lupa lakh taramathoi lesing maudrani panga chani ga kuntaruk senfam katkre. COVID-19 laksinaba lauthokiba lockdown na maram oiduna awaba mayok nariba Kangpokpi district ki manung chana leiba Kharam Thadoi village ki khunja singda ngasi the Rural Health Organization Narem Thong Laisram leirakna manama sing yauna chana thaknaba polam kaya yenthokre. TOMTV na sandorokliba Your Voice adongi khonjel gi thoramda karam ba miyoi singna kari karam ba wakalon sing phongtokpirapke haibado punna khaminase. Honorable CM Mingon Palabada Angthomam Biren Sarda Sengdokchaba Mana Bisnupur area da Laiba Shai College da Quarantine Thamnabagi Wakalon Ado Kitang Kanabiragadi Henam Pagada Hai Wapam Tamjari Maramdi Pamadida Yong Yamalay Adu Tolakadu Musing Ado Corona Nai have a late day
तसेंना कईगुम्बा नारंबा यावम तारगदी मखोइना चाबा थकपा तौरिबा कांगबुसिंग दुदगी अचापोनी खंगदे मही मनाइनी खंगदे सपोज योंग लैरिबा मयाम अदु सीआई कॉलेज की कैंपस मनुंगदा लैबनिना मखोइदा कईगुम्बा चंगी तारगदी हाइबा योंगसिंग अदुना कॉलेज की अकोइबदा लैरिबा लोकल एरिया की हिंगोनसिंगदा चंगदुना मना मसिंग चाबा तौबनिना सोइबदगी हाइबा लोकल एरिया दुदा संदोकदरा हाइबा मफम से सागी मफमदा थमजरी यारगदी क्वारंटाइन से मफम अमदा सिनबिनबा निसिंगजरी मनपुर गवर्नमेंट गुवाहाटी पल्लग लेरिबा मी खुदिमक लौथोकपा लाए सरकार की साइड की बस थाबीरे हाइबदा याम नुंगाइजै अहमबदा एप्रिशिएट तौजरी अदुबु लोरिबदी मी अमदा लुपा लिसिंग अहुम हाइबदी बस की भाड़ा से चांग से मी अमदा लिसिंग अहुम लौगने ना गाड़ी की मियोसिंग ताकपीरे मधु हाइरकपदा कोई हजिक मतंग कुइना लॉकडाउन तरपना अवाबदा मायोकनरिबा अना येकी लाकपा मी युम अमदगी मी तरुक तरेट यावरकपा मी मरी लाकपा यावरी मफमसिदा कुइना लॉकडाउन तरपना लेजरंबा पैसा नुसासु लोइना लोइखिबना ममरगा कोई हजिक युम चत्तबदी यादी अदुबु कोइदा यावजरिबा पैसासना युम यावरकनी हाइबगिदी अवाबा हाइबदु ओइरे अदु गवर्नमेंट तौबीजे खोइबु नुसिबिबा लौथोकपिबा लाकपुबुदी यामना नुंगाइबा मदि एप्रिशिएट तौब फोंदोकसरी अदुबु गवर्नमेंट सिगी मतंगसिदा मी ममदा लिसिंग अहुम लौरगदी मियोय मंगा युम अमदगी अनाबा येंबा लागा मफमसिदा पल्लगा लैगिबसु यावरी मोय मंगागिदी लिसिंग 35 तारे हजिक असु यामना वारिबा तांजा सिदा मी अमदा लिसिंग अहुम लौरगदी गुवाहाटी टू इम्फाल सि युमदा लाकद्रा सिदा मफमसिदा दुम पल्लगा लैगिद्रा हाबे क्वेश्चन अमदु याना मफमसिदा वाबदा हापदु ओइरे अदो गवर्नमेंट खजितंग मसिगी तौबा याबा कई केनो खजिता येंसनबियोना रिक्वेस्ट तौजरी COVID-19 लॉकडाउन का मनी लेना चानबा पॉलम सिंह फंगबा वारबा मतम असिदा तंपाकता खुंदारिबा मियोय सिंगदा यंथोक्तमगिदमा चिंगदा होबा मनामा सिंह यंसांग नापी मखल कयागी तेंबांग पॉलम सिंह कुकी बैप्टिस्ट कन्वेंशन चुरचानपुर की मिहुत सिंहना ऑर्गेनाइजेशन असिगे माइकैदगे बिष्णुपुर डिस्ट्रिक्ट के मनुंग चनबा थमना पोपीदंग असि यंथोखरे COVID-19 लांथेंगनबा मिपुंग खुदिमक फेस मास्क उपकदबनी हाइबा थौरांगी सरुकमा ओइना बिष्णुपुर डिस्ट्रिक्ट के हानबो ओइना ओइनाम केंद्र की जॉब कार्ड होल्डर सिंगना सिजननबा फेस मास्क सिंह डीसी ऑफिस कॉन्फ्रेंस हॉलदा ngasi Manipur Khadi and Village Industries Board की चेयरमैन सोरिबा ओइनाम केंद्र के एमएलए एलवदा किशोरना यंथोखरे थौरमदुदा ngaikong kaino amadi इरेंगबम ग्राम पंचायत के प्रधान सिंगदा मखोई की ग्राम पंचायत के मनुंगदा लैबा जॉब कार्ड होल्डर सिंगना सिजननबा KVIB द ट्यूब फेस मास्क सिंग अदु यंथोके थौरमसिगा मरी लेना एमएलए एलवदा किशोरना COVID-19 केस लैट्रे हाइदुना अखोई कोमथोप याद्री मरम अदुना MG NRE GS की थबक सुबदा तंगाई फदना चेकसिंग थरांग लोखपोइना मार्क सिजनगदबनी हाइके मे देना लापदा ऑल मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर यूनियन ना मणिपुर लेरिबा मखल खुदिंग के सिनमी सिंगदा याइफा पाउजेल पिरकले ngasi यूनियन असिना थादोरकिबा चेरोल अमना हौजिक मालेम पुंबदा COVID-19 की लाइचत थेंगनरिबा सिना मरम ओइरगा मणिपुर पुंबगी ओइना लेजरिबा लेबर यूनियन असिना मेदे की थौरम पांथोपगी खुदोंग चाबा लैतबा सिगिदमक चेरोल अदुना नुआइतबा सुफोंदोरकले COVID-19 की लॉकडाउन का मनी लेना अवाब तारबा चांदेल डिस्ट्रिक्ट हेडक्वार्टर्स के कोइबदा खुंदादुना लेरिबा अमसुंग बाजार नोमोगी चरा तांदुना लेरिबा नॉन लोकल न चिंगबा मियोय क्यादा ngase चांदेल SP एंड मोदुनिमाई लुचिंग मखादा जॉनस्टोन एलमनी लिसिंग अमगा चमापन मौदा तरुकना जाफौ बाजार अथॉरिटी का खुसमनरगा अचाथा की पोलम कया लेमने यंथोखरे चांदेल डिस्ट्रिक्ट पुलिस की माइकैदगी अकनबा सोशल डिस्टेंस एनफोर्स तौदुना पांगथोकिबा अचाथा की पोलम सिंग यंथोकपदुदा खुन 15 रोम हेनबगी तोंगान तोंगानबा बेनिफिशियरी सिंगदा पोलम सिंग अदु फंगनखी COVID-19 लाइचत संदोरकप थिंगनबा मतम सांगना लॉकडाउन तौखिबदगी मियामना अवाबा मायोकनरिबसिदा मतेंग पांगबोइना जुवेनाइल एसोसिएशन JA कक्चिंग मखा लेकाइना क्लब असिना कोनबा मफमदगी इमुंग चमरी रोम खनगनगा चाना थनबा पोलम सिंग यंथोखरे जिरीबाम डिस्ट्रिक्ट की बराक सर्कल द बराक ब्रदर्स यूनियन जाकुराधोर की जनरल सेक्रेटरी दी लोमसांगना लुचिंगदुना जिरीबाम डिस्ट्रिक्ट की युमलोनबा चुराचानपुर डिस्ट्रिक्ट अमदे फेरजॉल डिस्ट्रिक्ट की जिरीबाम गताइनबा खुनसिंगदा फेस मास्क सिंग यंथोखरे बराक ब्रदर्स यूनियन जाकुराधोर की जनरल सेक्रेटरी दी लोमसांगना हाइकिबदा COVID-19 नगी ngathoknaba haiduna BBU na ngasidagi hauna COVID-19 gi maramda khun gi khunja singda awareness pibuga loinana face mask senthok chabani haina phongdoki
Food Corporation of India की मखादा थौबाल डिस्ट्रिक्ट की तांजेंग लैबा गोदाम दा मपाल दगी चेंग पुसिलकपा माल गाड़ी सिंगी ड्राइवर हैंडीमैन अमसुंग गोदाम असिदा थबक तौरिबा लेबर सिंगना COVID-19 लैब्रा हाइना स्क्रीनिंग तौख्रे डिस्ट्रिक्ट एडमिनिस्ट्रेशन थौबाल की लमजिंग मखादा डिस्ट्रिक्ट हेल्थ सोसाइटी थौबाल अर्बन हेल्थ सेंटर थौबाल म्युनिसिपल काउंसिल वार्ड नंबर 14 की काउंसिलर अमसुंग लीगल एड क्लिनिक कियाम अवांग लेकाइना पुन्ना सिंदुना पांगथोकपा स्क्रीनिंग टेस्ट अदुदा पुन्ना मियोय चामरोम इंफ्रारेड थर्मल स्कैनर सिजनदुना टेम्परेचर टेस्ट तौखे मदुदा मखोय लोइनमक नेगेटिव ओइखे ngasi nungtil phone akiba pauche singda kari kari maru iba pau yakibage habidu myam puna khaminase Kanglai Park Maira, Bharat Pumbagi oina lockdown May 13 fauba sangdokre. Lockdown manungda ayuk pung 3 tagi numidang pung 3 fauba chathok tasin yahangadori. Chief Minister na chair logduna agriculture amadi horticulture gi oiba pothok sing marang kaina pothok namba mifam pangthokre. COVID-19 lai chatna driver amadi handyman siba tarabadi ex gracia lupa lakh kun pigani. Sajen long kun hiram kaya da sothaduna leiram lei. Manaba MGNREGS card holder gi list hana verify tau. Thabak sudraba beneficiary singda sel pigano TH Biswazit Sinmi singi numit pangthokre Menjer mangang na khangbo kendra chana thangna polam singen thokpa pung pana loisinkhre Kangla Pau Lockdown May 13 fauba chayolani sangdokre Anoba guideline da bus amadi auto chenba yahankhre Guwahati Manipur Governor Pandu Nairuba Miyoi Mari Futaret Imphal da purakuna Imphal Valley Academy gi quarantine da thamkhre Lockdown thugaiba chahum ga humfu mari degi lupa lakh kuntra manga chanipan fine thiankre Jahau malem gi thakta pukhat pangamle akom lok Loiselakpada maroi pa mukanna Guwahati da panduna leiramba miyoi sing asi Imphal da thunglakhibaga loinana COVID-19 positive oibra khangdoknaba quarantine center da thamkhre Manipur Health Services ki makhada leiba Dr. Singh ki non-practicing allowance kaklagani haina lauthokiba do handoktrabade Dr. Singh khongjang changselakadauri. India da COVID-19 angasi fauda miyoi lising amaga chaniga kunumdoi siankre. Malem gi siba masing lakh ani lising kutrani panga jamapan mudra mapan yokre. Speaker के ट्रिब्यूनल दा पंदुन लेरिबा MLA तरह की डिस्क्वालिफिकेशन केस सुप्रीम कोर्ट योगदोरे MLA सिंगी मराइबक तम्बंगम देना लेरी अमदे MGNREGA के मखादा जॉब कार्ड होल्डर सिंगी फंगफम थोकपा सेनफम सुना हापक्रबसु पैसा फंगदे हाइबगी वाकल लाकपदा मिनिस्टर TS बिश्वासित अनोको पोखरे Ngasigi wenadi matang asida Manipuri Pau lo shinjare Pau miyeng tabiri ba myam punumakpo ASHAPRIYA namu kana khramjare